ꯃꯊꯦꯜ ꯃꯌꯥꯝ ꯁꯝ ꯇꯥꯏꯖꯒꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯑꯆꯥ ꯍꯩꯅꯧ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯂꯩꯔꯦ ꯌꯦꯔꯨꯝ ꯃꯍꯤ ꯑꯣꯏꯅ ꯁꯨꯝꯕ ꯂꯩꯖꯔꯦ ꯄꯣꯠꯅꯝꯒꯤꯗꯃꯛꯇ ꯊꯕꯤ ꯂꯩꯔꯦ ꯁꯤꯅ ꯇꯣꯃꯦꯇꯣ ꯃꯍꯤꯅꯤ ꯀꯣꯠꯂꯒ ꯄꯣꯠꯅꯝ ꯁꯤꯗ ꯇꯧꯔꯒ ꯆꯥꯒꯗꯕ ꯅꯝꯁꯤꯜꯂꯒ ꯅꯩꯈꯥꯏꯗꯣꯏꯅꯤ ꯑꯗꯨ ꯃꯍꯥꯎꯁꯦ ꯑꯩ ꯂꯧꯕ ꯍꯧꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯆꯤꯡꯁꯤꯟꯖꯒꯦ ꯑꯩ ꯇꯣꯠꯄ ꯍꯧꯖꯔꯒꯦ ꯃꯍꯤꯁꯦ ꯍꯥꯟꯅ ꯍꯩꯖꯒꯦ ꯋꯥꯎ ꯌꯦꯔꯨꯝꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯄꯣꯠꯅꯝꯁꯦ ꯈꯔ ꯊꯩꯒꯠꯀꯦ ꯇꯣꯠꯄꯗ ꯅꯨꯡꯉꯥꯏꯅꯕ ꯌꯥꯝ ꯇꯣꯠꯂꯤꯉꯩꯗꯤ ꯍꯥꯎꯕꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯗꯤ ꯍꯪꯒꯣꯏꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯦꯔꯨꯝꯁꯦ ꯍꯥꯟꯅ ꯍꯨꯛꯆꯒꯦ ꯇꯤꯟ ꯌꯣꯜꯂꯤ ꯑꯍꯥꯟꯕꯗ ꯑꯩ ꯍꯨꯛꯄ ꯍꯧꯖꯔꯒꯦ ꯌꯦꯔꯨꯝꯁꯦ ꯑꯣꯏꯅ ꯋꯥꯎ ꯃꯔꯨꯝꯒꯤ ꯃꯍꯥꯎꯁꯤ ꯌꯥꯏ ꯑꯩ ꯆꯥꯝꯃꯃꯨꯛ ꯍꯨꯛꯆꯔꯒꯦ ꯕꯣꯔꯥꯒꯤ ꯃꯍꯥꯎ ꯌꯦꯡꯒꯦ ꯃꯣꯔꯣꯛ ꯕꯣꯔꯥ ꯌꯥꯎꯔꯤ ꯋꯥꯎ ꯃꯩꯁꯦ ꯐꯖꯅ ꯍꯩꯒꯦ ꯇꯣꯠꯄꯗ ꯉꯝꯗ꯭ꯔꯦ ꯍꯥꯎꯇꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯇꯦꯁ ꯇꯧ ꯑꯝꯇ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯒꯥꯖꯔ ꯆꯝꯐꯨꯠꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯞꯆꯒꯦ ꯍꯧꯖꯤꯛ ꯍꯧꯔ ꯍꯩꯅꯧ ꯆꯥꯁꯦ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯍꯥꯎꯗꯤ ꯍꯥꯎꯔꯕꯤꯁꯤꯂꯦ ꯃꯤꯠ ꯃꯥꯏ ꯄꯨꯝꯅꯃꯛ ꯁꯤꯡꯈ꯭ꯔꯦ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯒꯖꯔꯒꯤ ꯃꯍꯥꯎꯁꯦ ꯆꯞꯇꯣꯔꯦ ꯂꯣꯏꯔꯝꯗꯥꯏꯒꯤ ꯑꯝꯇꯪ ꯆꯥꯛꯁꯦ ꯈꯣꯝꯖꯤꯜꯂꯒ ꯂꯣꯏ ꯇꯣꯠꯀꯦ ꯃꯍꯥꯎ ꯐꯪꯅ ꯑꯀꯣꯝꯕꯩꯁꯤꯁꯨ ꯐꯖꯅ ꯇꯣꯠꯀꯦ ꯃꯍꯤ ꯈꯔ ꯍꯩꯖꯒꯦ ꯃꯍꯤꯁꯦ ꯍꯥꯎꯏ ꯑꯥꯂꯨꯒꯗꯤ ꯑꯩ ꯇꯤꯜꯍꯧ ꯆꯅꯝꯕꯨꯗꯤ ꯈꯤꯇꯪ ꯍꯥꯞꯆꯩ ꯆꯥꯕꯗ ꯏꯅꯣꯞ ꯅꯣꯞꯄꯗꯤ ꯅꯠꯇꯦ ꯍꯥꯎꯏ
mà màu dầu cái chúng này đứa thầy của họ lên đây với nó ở không biết một phần nữa mà hai lửa kìa thùng mày thay thùng mình á mà hồ nó đi giờ đúng cái mà hồ nó đi giờ mình kiếm ra cái ngày xưa rồi này tí ra bao giờ phải ghé đi chơi những đi bao đi ăn được những đi trong ta ta cái tập phong tục chơi đi mày làm cái gì rồi làm cái gì